ngasi numida weram phongkiba tungan Manipuri sifongsingi maroibi I pausing myamna thamjagi ahanmada kanglaipak ki maira news tagi khongasaraga World Suicide Prevention Day ngasi Manipur sumapam kyara pangthoknari Manipur suicide tawbagi sang nomagi hengalakli malemgi oina second nifu khudingi suicide na miyo amamam sihali Lenin ngasi thoram asiga mari lainana malem asidagi suicide muthatlasi haiba paujel puba cycle rally ama World Suicide Prevention Day numit kamari lainana RIMS ki Medical Superintendent Professor and Sanjib na kanglagi nungsup thangba Hejangdagi lamthakre loinana Manipur suicide tawbagi sang nomagi hengalakli haina RIMS ki Psychiatric Department gi HOD oina thaupuriba Professor Dr. R.K. Lenin na phongdokre Creating Hope Through Action haiba thimda Regional Institute of Medical Science RIMS ki Department of Psychiatric and Clinical Psychology na sinduna pangtokpa cycle rally adunga si ayuk pung taruk taba matamna RIMS ki Medical Superintendent Professor and Sanjib na lamthakibani cycle rally adu the RIMS ki Department of Psychiatric and Clinical Psychology gi faculty members sing staff sing medical gi mahiroi sing amadi naha kya na sarok yakhi cycle rally lamthabaduga mari lainana RIMS ki Medical Superintendent Dr. N. Sanjib na hai malemda suicide na sianbagi sanga si naha sing na khwaiti ki wangi suicide haibasi ngakthokpa yaba amani haibasi miyamna khangba mathoktai kanagumba amana suicide tagi kannaba honabada miyam punamaki thaudang yamna sawi haibasi punna khangminasi suicide karino haibasi miyamna mapung fana khanganabagi panamda cycle rally si sinbani hainasu magna makhataki World Suicide Prevention Day ga mari lainana RIMS ki Psychiatric Department gi HOD Professor R.K. Lenin hai malem gi oina second nifu khudingi suicide na maram oiraga mi amamam siali sahi gi oina suicide na maram oiraga mi lakh nipan sikri haina panari public health issue am oiriba suicide si ngakthokpa yaba ama oi haibisi kumna thikatpa matamda khangmangamle suicide tabagi sang si maru oina hagolagliba naha singdana heli karigumba mi emana mausaga manada bamongda depression leibigi phibam leirabadi akhang ai singa tanaduna layengna ba honabiyu suicide gi ngakthokpa haibisi doctor sing nursing khaktana ngamloi miam apunbagi thaudang sangi haina sumangna makhataki Amaromda Thauramasi ngasi lamphel pata lebi Indian Medical Association gi holda National Mental Health Program State Health Society amadi National Health Mission Manipur silaga pangthoki Kunsuba World Suicide Prevention Day gi Thauramadu the Health Services ki Director Dr. Sachikumar Mangang sargaki Thauramadu ga mari lainana Health Director Dr. K Sachikumar na phongdoki bida Hingningba wakal yaudra mi amadi hingnabagi mangal pibi yamna mathoktai makhoi di hena saiba ngang ba tawruba matamlu suicide tawbagi wakalun lakpa yai mama mapa oibasing su makhoi gi maphamda lauhida khuzu khulai amadi thauri na singba suicide tawbu yaba posai sing lapna thambigadabani inkhalagli bana ha singna mobile phone season bagi sang hengalakpa sina maram oiraga mama mapa imung manungi miyoi singa pau phaunaba walakpa amadi Haksang sajil tawbagi sang walakpa sisu suicide tawbagi asawba maramni school college na chingma mafam singda asigi mo awareness program asi toina pangthokpa mathoktai haina sumangna makhatana phongdoki ngasigi thoramadu the medical directorate ki public health additional director Dr. Y Gopal Krishna madi directorate asigi medical Sire additional director Dr. Lal Thari Marsu athoiba mithung sing oina sarugyaki Atopa paumana Manipur langangna jiribam tea garden kan mangamdre Miyoi kiana lam khopsinduna kangkhong sai ba haibadu oire Manipur langangna mapung faba revenue district ama oire hane laukthokraba jiribam district na mapung faba district ama oidringai kumja english ama samapan marfuga mathoidagina marfuga nithoida district asigi monbungda lingkhat ki palam hectare samri ga kunga manga park sawo tea garden asi Manipur langangna miyeng sangbi dabadagi pura mang tak pa haibadu oire miyoi kiana tea garden asigi mafam kyara sangsilaktuna lam khopsinduna yumkai sajinbagi thabak hauzik sathaduna leire oiriba phiba masida Manipur lenga ki maikeri gi karigumba thaba amata lokhat pangamdre pauksiyesna phangma paugi matung inadi Union State Minister R.K. Ranjana English ngani kungi November kungo humdoida tea garden asigi phibam hakthingna yengsinki loinana tea garden asigi soktharaba phibam ubada thamoi tokpa haibadu oiki Athubuda Manipur gi Chief Minister N. Beren gi wari sanaduna tea garden asi ningti na yokhatnaba honagani haiba wapum faw phongdoki
अदुबु ngasi phawa tea garden asi Manipur lenga ki mekedi mapung fana yokhanaba paikhat pham thok thabak amata paikhatana haujikti salak saduna leibedana tana miyoi kyana lam khopsin duna leiri haujiksu tea garden asi da mapung fana sa pami kya aduma khawri adubu mapung fana sembi sabidabadagi narak mongsong haibadu oiduna leiri mapu pandabadagi lanai miyoi kharana tea garden asidagi samana heklaga asamna singmada yonbagi thabak phawu sathari Jiribam tea garden dagi puthokpa samana si mahau leibamadi afaba samana oibana asamda yamna pamna launarami haujiksu demand adumak leiri adubu tea garden asi ningthina function taunaba BJP lenga asina paikhattabadagi pura mang takpa haibadu oibani haidi tea garden asi Manipur lenga ki miyeng sangduna ningthina semgat pirabadi samana yonba khaktada sayemata lenga ki pukaide income yamna lakhanba ngamgani madura natana thabak phangdabana ha kaya gi thabak pibada asong mating oigani loinana miyamna yamna pamnaba tourist center ama oiraktuna tourist kya laktuna income lakhanabagi lambi amasu oigani haidi Maramaduna athuba matamda Manipur gi Chief Minister N Beren gi miyeng sangduna jiribam tea garden asi kanabagi thabak paikhat phamthui loinana tea garden gi lamgi sarukta lam khopsi libising takthokuna tea garden asi mapung fana hinganduna lenga gi pukaide income kahanana bo hona basumi yamna nungai tribadi tea garden asigi manungda leiriba samana kanghanana sabkhaibana singba tongan ba mission kya kolhing sasinduna Kang kathang oina leiribasini loinana lupa crore kya sangna sagatkiba worksheet kya su hojik arem oiduna kangkhang saiduna leiribasini hanisu pawksna phongdorakli atopa pawmana ining thaulai sema sana zawbana langban Eikhoi haipan thaba thoram pa hawdokre ngasi September 10 langban thagi Thanin thangza numita sana kunungi lisang sina kumja pudingi langbangi sara tamba thoramadu mapung fana ining thaulai sema sana zawbana pangthokre haina Uttara Sanglen sana kunungi publicity secretary poirei khumana press thadorakpa sirol amana hairi thoramasida angom ningthau pongba tara phamnaibasing amaibasing pena loisang sing amadi phamnaib loisang masasing phamnaib luploising punamakna saruk yaduna lamdam sigi maidingu singi iputhau nongda lairen pakhangba sana haktaktagina haujik phaw leiriba layoi khraba ining thau singi maphamda langban sara tamjaba madi yek salai tare asibu puthok piramba iputhau sing sana kunungi maisau oiribasing phamnaiba oiribasing thangta tiengi laikhidraba laloising thawai kya adugi mafhamda madi laikhidraba ining thau singi laikhidrabi laimalen bisingi puron singi mafham lamda masida laikhidraba kana laijadraba miyoi sing adugi dama amadi leba sigi ningkha tamagi lanphamda saurakna pallabada sai tare khuntakpa awagi lanpham kya da Anglo Manipur war amadi atete lanpham kya gi thengthang karak thawaina pontha pikiba athobusingi mafhamda langban gi haikat tamjaba haisoi haipan thabagi thorom mapung fana pangdoki Masidas natana laikhidraba thawai yaibirel sidabasing adugi mafhamda leipa sibu ingna signa maratapna panba ngamba ama ohenbiu haiduna sana kunungi laithau tinthau tawraga thawai yaibirel sidabasing adugi mafhamda khurum leipai jaduna koknunduna ira thauni pangthoki so haidi atopa pawmadana LLI project ki engineer singna canal manage tawba haitabugum tawre Seminist N Berena thawai haksang yawno honabagi mahaina sei kunthrarom hena function tabu yadana lairuraba lauktak lip irrigation LLI project ki pump house number 1 ising singnaba pam amadi transformer ningthina sembi badagi haujuk mapung fana ising singduna LLI gi canal singda ising mai pakna thaduna labukti yohonduna mai pakna lau uba ngamgadawre adubo LLI project ki mari leinaba engineer singna Kenel ningthina manage tawba haitabagi mamiyam sauna tare pausi isina phangba paugi matung inadi LLI gi kenel singda ising thabada kenel kaiduna ising pathokpa mamingtagi oina kenel sem sabagi thabak tawbadagi kenel gi khongnung na singba ningthina tengthoktabadagi arembada ising manghale maduna LLI gi oina lairiba engineer singasi matau karamna kenel manage tawgadagi haibisi ningthina khangnanabagidama UP Punjab Haryana amadi Rajasthan singba lau singugi lamda ithai lakhok ningthina phanganduna mai pakna lau uduna pothok marang kaina pothok liba mathakta pankhriba state singna sattuna yenghanba mathau tare hari pausnai mathakta pankhriba state singa sida LLI gi mari lei
mari leiba engineer sing thaduna canal singi distributor sing system sing amadi lining sing matau kramna manage tawi haibadu hakthingna yenghanna ba lengna tur oina thaba matau tari madu oirabdi mafam madura paikhatliba labukti ising piriba canal singi mawung matau adu ningthina khangma ngamduna aikhogi engineer sing su mid mai sing ba haibadu oigani madu oiribadi hauzik LLI project ki canal sing ningthina manage tawba ngamdriba si kokhanba ngamgani haina su pauksi esina Praja section kiyadagi phungdoknarakli amaramdana Imphal East District Masters Athletic Meet 2022 ngasi Khumma Lampakta hongdokre ahanba Imphal East District Masters Athletic Meets 2022 ngasidagi Imphal Khumma Lampak Men Stadium da hongdokre sana khunnaningbagi wakhalon haksang phabagi kanaba shelna leiba yaroi haina lamlai kendragi MLA su oriba Manipur Handlooms and Handicrafts Development Corporation Limited ki chairman case ibom sana phungdokre Wapam asidagi hauraga Khumma Lampak Men Stadium da Imphal East District Masters Athletic Association na sinduna numinini subna sathagadaba Athletes Meet 2022 haudokpagi thoramda MLA case ibom sana phungdokibani haudokpagi thoram adu association asigi president Thoksom Rajnikan Imphal East ki hanagi adakhya nauroibam Basanti yauna tungan Miyoi kyana saryaki athletic Mission asida nupa sanaroi samaga mapanamadi nupi sanaroi samaga yangkai taruk puna sanaroi saniga humpuga mangana tungan be event kunga mathoida atho hen sangdam nagani sohari atoba pawmana more da leiba patadar singi patar computerized tauramdaida ASO amadi ASK leitabadagi RM oigadawre Pulindro thamagi manungda more da Manipur lenga ke settlements department gi ASO amadi ASK numitarukni more da lengdana lehanbina ba haina mite council more MCM gi makiri gi Manipur lenga ki maphamda pungning singsilakli hiramasiga mari leindana ngasi ayuk pung 3 makhairom taba matamda MCM gi office ta pawgi mifamma pangthokre mifam asida Indo Myanmar Workers Forum more gi president ningtha khongjam Polindro Singhana Paumishinga Fongdokibadi, More de Lariba, Patadar Kudimaki, Pata computerized Taramdai Shida, Settlements Department Gimakedigi, Amin duty Tonaba More that Haraklaga, Koidigi Marueba, ASO Amadi ASK, Yauraktabasi, PN of Fondoki, Loinana Marilenaba, ASO Amadi ASK, Moreda, Tabiraktuna, More de Lariba, Patadar Kudimaki, Pata computerized Tobagitavasi, Mapung Fana Pangtuhan Biwaki. Mang hai pata computerized taramdai sida signature tawinaba more puriba ASO taramadi ASK leitabana maramoiraga more gi pata dar sing awaba kya mayonare more da hauzik duty tawduna leiriba amin singa si engine yauduraba train gi dawaga pangka oire maramduna hauzik lam gi matangna sayanaba kya leiriba si koknaba settlements department gi ASO amadi ASK yauna thamada numit tarukni soidana more da lehanbiduna more da duty to honbinaba Manipur gi praja miyam singi mapi mapa oriba Manipur gi minister and beren gi maphamda puning singsilakli amaromdana Kaksing water reservoir gi ising singkhatpada sizinaba canal wire huran kibadagi miyamda ising phanganba ngamdabadagi awaba mayongnare Kaksing praja singi thakna sanabi ising phanganaba honariba public health engineering department gi oina lairiba water reservoir ising singkhatpada sizinaba electric pump gi cable wire hokiba September 8 gi hingda huran kibadagi ngasi phaw miyamda tuti ising phanganba ngamdabagi awaba mayongnare hari oiriba phibamasi ngasi Joint Non-Government Voluntary Organization JNGBHO Kaksingi Thaumisingna Mari Lainaba Department gi staff sing yauna hakthingna yengchulubuda foot nifumuk sang mamal yamlaba cable wire si huran khibadagi toreldagi ising singkhatpa yadabadagi miyamda toti ising phanganba ngamdabani haibasu khangba ngamle haina JNGBHO Kaksingi General Secretary N Baigesandra Singhana Press thokpasi role asina haidi sirol asina hai Water reservoir sigi cable wire huran bigi thawong handake siga mangarak subani thawong si masagi kanaba pama miyoi khrana Kaksing praja lising kyagi hingjafam oiriba lambi da asawa singnabani haina lawani loinana thawong si praja miyamna haksina lawi asigumba fataba thabak sathariba miyoi si thidoktuna masak khangdoknaba honabada mateng pangbiyu loinana JNGBHO Kaksing nasu ain gi mateng lawduna sairak pinaba angama thakta honagani loinana PHED gi staff sinasu matung huran ba ngamdana mawong na cable wire si section na sembi na ba madi CCTV camera na singba thambi duna section thorang gi thaba lokhat pina basu apal torakli
Amaromdana Taramathoi Suba Suki Foundation De Mari Lainana Sayolam Subna Blood Donation Amadi Debating Competition Fangtokadori Students Unions of Kanglai Park Suki Taramathoi Suba Foundation De Mari Lainana Usara Thaba Blood Donation Amadi Debating Competition Ama Pangtok Lagani Haina Suk Headquarter Gi Hais RD Secretary Yanagar Namai Rakpam Nangasi Pangtok Pau Mipama Mada Fongdokre Nasi Suki Office the Pangtok Pau Mipamaduda Hais RD Secretary Yanagar Namai Rakpamna Pau Mission of Fongdokibadi Lakadori September Taraganipa Suki Taramatu Shuba Mapo Numit Palan Thoram Pangtok Lagani Foundation Day Thoramasigi Mangzonana Haying the Horaga Sayolam Subna Angalasi Kanglipak Hybrid Team the Usara Tabagi Thoram Kosiamna affiliate over Higher Secondary School Sing the Paktakana Pangtokani Suhadi Amaromdana Taban Yaba Calendar Phone Navigi Masaks and Kanglaipak Calendar Board Takilobu Board Kanglaipak Calendar Board Nasai Kudingi Scientific Orber Calendar Gi Masaks Kanglai Miam the Panganbag Luinana Kanglai Miam the Hana Mamang Samam Nabako Kalamba Calendar Amagamaga Tawan Kenaramba Kayado Kohan Bagam Cre Mercy Kanglaipak Calendar Board Ki Yamna one Honazamani Matang Segi calendar Fong Nava Tawan Yaba calendar Gi Masaksin Kanglai Park calendar board Gi Lobi Yuhaina board Asigi General Secretary na Press Thomas Cyril Amanasu Hadi Cyril Sinhai Matang say English singing Kungo Hum the Yuena Lanai Farm Dukan Clinic Hospital Kul College Club Office Company Amadi Tuan Balup Kayanasu Tawan Yaba calendar Makoi Gi Putok Nabamadi Phone Nabagi the Makta Hausi Impal, Weski, Laishram, Lyrak Impal, DC Office, Akomlup Manak the Ladyba, Kanglipa calendar, bought September Taragamanga di Hona, Asuma calendar, Gimasagian Topama di Pitopa Horagani, Maduna calendar, bought your office the Laglaga, Matang say English singing Yakungo Humdogi calendar, Phone Nava, Scientific Oiba Asuma calendar, Gimasaxing Yauna, Register number 1 Atu with a lobby, Amadi calendar from you, Psyche. Makasa Tarakpoina, Pauxel, Poxi to perform, ZDU Digi BJP the Sangla Krabi MLA Manga Okre, Handa Pangtoki Batarani to Subamani Legislative Assembly Mikala Zanatadal United Ki Makar, My Pagla Krava MLA, Taruki Manung the MLA Manga, BJP the Europagi, I have National President JP Nadana Piki Bagaluina, Makoi Budili the Labor President Office the Taramno Okrabani. Makoi mga bungasi Manipurgi Nitya Pachu take the labor Tambal Sanglin Amuhana, State Minister and Beren, Party Executive President S. Hadayan Tuan, Lusing Musina Sarug Yaduna Taram Okre, Taram Okrava MLA Singa Dudi, Kumosum Zoy Kishan, Usabudin, Ngursanglur Sanate, Tangzam Arun Kumar, Amadi LM, Hautaini Swadi. Makasa Tarak Poinangasi State Sigoriba COVID-19 update Mamna Tamzage, Nasi Goriba positivity rate 0.0%. Ngasi nauna Miyoi amata COVID-19 na positive oikibagi report lakti adugo laikidabagi sir report lakti yamna mak nungaiba update naman suwedi adugo apun boy na mga si Miyoi test nakiba Miyoi masingdi samaga marfugo tarini amukha na ngasi goriba positivity rate 0.0% han so ngasi status update on COVID-19 na su report tawri Lushilak po na panam poksi di to pamarui pa paukrana apaba sanaroi puthok pa academy singda lenga na sai khuding lupa lakh mga grand oina piragani and beren sanaroi phajana puthok pa academy singda lenga ki maikeri sai khuding lupa lakh mga grand oina piragani haina seministe and beren lak tokre ngasi kangpokpi district manung sana leiba kaithel manbi MC the seministe and beren cookie football academy KFA Residential Academy ma hangdokpagi thorong mari leina madaki wafam si phongdokhibani haidi makasa tarapoina to papawmana Eikhoi Law thugaigumsi constitution gi wangmada thabak hek tawrubada CM oirabasu jail yawgani biren Eikhoi Law thugaigumsi constitution piribi ek law adugi manungda sasi constitution gi wangmada thabak hek tawrubada minister oirabasu jail yawgani haina Manipur gi minister and berena phongdokre wafam singa kangpokpi district ki Kalapahar da pangthokpa Imphal Kuhima package 4 close B amasung Imphal Kuhima package 5 close A NS02 gi lambi semna batlam thabagi thoramda phongdokhibani hairi Chief Minister Makhatana hai Aikoina Constitution na piriba adugi wangmada thabak amata tawgamsi adubu Constitution mathak makha onthokpa haiba mi yamna lei Manipurda makhoi soidana sairak phangdani ngai leiti Constitution gi wangmada thabak tawbusing lemna thagadaba leiti Eikhoi Constitution na piriba ek law adunga na satuna nungaiba Manipur ama ohenba khonamina sisu haikhi Lushilak poina to pa poksi dige to pa pawmana
Arunachal ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯤꯌꯥꯝꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 2.5 ꯂꯧꯊꯣꯛꯂꯝꯕ ꯃꯤꯑꯣꯏ ꯐꯥꯔꯦ ꯏꯁꯇꯦꯠꯅ ꯆꯂꯥꯏꯕ IOCLꯗ ꯊꯕꯛ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯂꯧꯊꯣꯛꯂꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ SITꯅ ꯐꯥꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯗꯤꯄꯥꯖꯤꯌꯣꯇꯤ ꯗꯥꯁ ꯑꯦꯂꯥꯏꯁ Jitu Kumar ꯀꯧꯕ ꯀꯦꯁ ꯑꯁꯤꯒꯤ ꯀꯤꯡꯄꯤꯟ ꯑꯗꯨ ꯑꯁꯥꯝꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ SIT क्राइमगी सुपरिटेंडेंट ऑफ पुलिस रोहित सिंघाना हाइकी एक्विस असिना इंडियन ऑयल कॉर्पोरेशन लिमिटेड IOCL की एम्प्लॉई सारगा असम द लेबे कंपनी सिगी नुनमूर्ति यूनिट थबक फंगनगनी हाइना थाजहलगा मियोय कयामुक्तगी सेन लक्थोलमनी IOCL की मखादा पेट्रोल पंप की लाइसेंस अमसुम LPG डिलीवरशिप फंगनगनी हाइना सुमागना मियामना नमथाक तौरमकी हाइना SP na phongdokli mauna namthak tawduna miyoi kuntraga mathuidagi lupa crore 2.5 lakh tholamki haina phongdokladuna singa naiki mangondagi police na sen oina lupa lakh taret ka taraga mari fawga loinara ma ki property amasu sistawre SP naiki equis asidagi SIT na mobile phone ani debit card taret amasum driving license ama IOCL gi asaba identity card ama amasum atai se sangsing phangki sohaidi स्कैम असिदगी कानबा फंगलंबे एक्विस असिगा लोइनबा मिय खरसु SIT न फगले हाइने सुमांग फुंदोरकली लोइसिलकपो ओइना तोपा पावमना शोरूम मई साकपदा अमा सिरे सका अनि पानम गाड़ी सहुम तुमख्रे झारखंड की पलामू डिस्ट्रिक्ट लेबा शोरूम कम गोडाउन अमा मई साकलकपदगी सही मार्क सुरबि नुपि अमा सिखिबगा लोइनना लुपा करोड़ कया मुक्ति ओइगदबा सका अनि पानम गाड़ी सहुमरोम तुमना साखरे हाइना पुलिस न ngasi phongdokre पुलिस ऑफिसर अमना phongdokpagi matung ina mai sakpagi thaudo adu ngarang numidang pung 13 rom tabada Palamu district ki Mediningar town da thokimani showroom kam godown adu yumamada attach tawraga laibani hanis phongdokladuna manaki mai sakpaduda yumadugi yumbugi mama shibaga loinana lupa crore kaya mukti oigedaba saka ani panba gari sahumrom tumna sakhi Fair tender manga sizinaduna pung kayamuk supna honaraba matung maidunga se yu pung nipan makairom tabada mutakki haina sumangna phongdokhi adu hawsku ina de meyam paw sama tangsa lu sinjarage mas meyam puna na wabdet ngaminasi and thank you